ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯃꯪꯂꯦꯝꯅ ꯉꯝꯕꯕꯨ ꯁꯤꯡꯖꯪꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯪꯂꯦꯝꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯕ ꯋꯥꯈꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯪꯂꯦꯝ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯅ ꯃꯪꯂꯦꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯀꯅꯥ ꯎꯅꯕ ꯂꯥꯛꯄꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, ꯍꯦ ꯃꯤꯐꯠꯇꯕꯤ ꯅꯨꯄꯤ, ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯉꯝꯕꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯛꯑꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯇꯥꯒꯗꯣꯔꯦ꯫ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯆꯠꯊꯣꯛꯑꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯪꯂꯦꯝ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯕꯤꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯪꯂꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯉꯝꯕꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯔꯤ ꯍꯥꯏꯖꯜꯂꯤꯖꯥꯠꯅꯣ? ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯏꯆꯟꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏ, ꯀꯥꯟꯅꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯔꯒꯦ, ꯃꯗꯨꯅ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯜꯂꯛꯄ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯕꯤꯅꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯌꯥꯏꯃꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯁꯥꯟꯅꯩ ꯌꯨꯅꯩꯁꯟꯗꯨꯅ ꯂꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯣꯝꯗꯗꯤ ꯃꯪꯂꯦꯝ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯧꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯥꯡ ꯈꯣꯠꯄ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯃꯇꯝꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯕꯁꯨ ꯌꯥꯅ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯧꯄꯥ ꯑꯁꯤ ꯑꯊꯨꯕꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯃꯪꯂꯦꯝꯗ ꯕꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯨꯕꯨ? ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯔꯤꯕꯁꯤꯕꯨ? ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯔꯒ ꯋꯥꯈꯜ ꯑꯁꯤ ꯈꯔ ꯅꯨꯡꯉꯥꯏ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯨꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯁꯨ ꯆꯠꯆꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯪꯂꯦꯝꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯉꯝꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯕꯤꯅꯥ ꯏꯉꯛ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯉꯝꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕ ꯍꯪꯉꯛꯈꯤ꯫ ꯃꯪꯂꯦꯝꯅ ꯑꯃꯨꯛ, ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯉꯝꯕꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯆꯟꯒꯤ ꯊꯋꯥꯏ ꯂꯩꯔꯝꯕꯁꯨ ꯌꯥꯅ ꯂꯩ꯫ ꯀꯥꯟꯅꯗꯦ ꯅꯨꯄꯤ, ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯃꯥꯡꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪ ꯏꯜꯂꯨ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯊꯋꯥꯏ ꯀꯟꯕ ꯄꯥꯝꯂꯒꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯅꯥꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯍꯧꯖꯤꯛꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯂꯣ? ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯤꯅꯕ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯤꯒꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯄ꯭ꯋꯥ ꯑꯁꯤꯅ ꯇꯧꯔꯤꯁꯦ ꯇꯧꯖꯁꯅꯨ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯗꯤ ꯈꯪꯕ ꯉꯝꯃꯝꯈꯤ, ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯃꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯕꯤꯅꯥꯒꯤ ꯀꯥꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤ ꯆꯪꯉꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯕꯤꯅꯥꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯆꯠꯂꯣ, ꯅꯪꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯦꯁꯃꯤꯅ ꯃꯃꯥꯗ ꯍꯟꯖꯟ ꯍꯟꯖꯟ, ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯁꯨ, ꯍꯣꯏꯍꯦ, ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯔꯦꯁꯃꯤꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯅ ꯑꯃꯨꯛ, ꯃꯥꯕꯨꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯗꯣꯏꯕ? ꯌꯥꯔꯦ, ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯑꯅꯨ, ꯑꯩ ꯈꯨꯝꯃꯛꯑꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯅꯥꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯝꯕꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯕꯤꯅꯥꯁꯨ ꯉꯥꯏꯍꯥꯛ ꯏꯉꯛ ꯉꯛꯅ
ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯏꯔꯤꯉꯩ ꯔꯦꯁꯃꯤ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯕꯤꯅꯥ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯂꯞ ꯁꯨꯃꯥꯡꯗ ꯆꯥ ꯊꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯔꯦꯁꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯑꯒ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯝꯃꯒ ꯁꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯤꯗꯨꯅ?" "ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯗꯤ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯔꯤꯅꯣ ꯏꯃꯥ, ꯑꯌꯨꯛꯁꯤꯗ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤꯗꯨꯅ? ꯑꯩꯅꯕꯨ ꯇꯨꯝꯈ꯭ꯔꯒꯗꯤ ꯃꯤꯀꯞ ꯊꯣꯛꯄ ꯋꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯩꯗꯤ ꯉꯔꯥꯡ ꯏꯃꯥꯒꯤ ꯅꯥꯛꯇꯁꯨ ꯇꯨꯝꯕ ꯆꯪꯗꯦ꯫ ꯏꯃꯥ ꯅꯪꯒꯤ ꯃꯪꯗ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯆꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯉꯔꯥꯡ ꯑꯍꯤꯡꯒꯤꯗꯨ ꯃꯥ ꯅꯠꯇꯦ ꯍꯥꯏꯕ? ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥ ꯑꯣꯏꯗꯣꯔꯤꯕ? ꯐꯔꯦ, ꯋꯥꯐꯝ ꯑꯁꯤ ꯑꯉꯥꯡ ꯑꯅꯤꯁꯤꯗꯗꯤ ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯛꯑꯔꯣꯏ꯫ ꯃꯈꯣꯏ ꯀꯤꯔꯅꯤ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯌꯥꯏꯃꯒ ꯑꯩ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ ꯕꯤꯅꯥꯅ ꯃꯥꯒꯤ ꯃꯄ꯭ꯋꯥꯅꯨꯄꯥ ꯌꯥꯏꯃꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯈꯪꯗꯦ ꯏꯆꯦ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯍꯟꯗꯛ ꯃꯔꯛ ꯑꯩꯁꯨ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯆꯦꯕꯨ ꯍꯥꯠꯂꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏ꯫ ꯏꯆꯦ, ꯌꯥꯔꯒꯗꯤ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯍꯧꯁꯤ꯫ ꯏꯆꯦꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯁꯨ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯪꯂꯦꯝꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤꯕꯔꯥ? ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯏꯆꯟꯒꯤ ꯊꯋꯥꯏꯒ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯕꯅꯤ꯫ ꯃꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯗ ꯉꯥꯎꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯒꯤ ꯏꯈꯧ ꯂꯥꯡꯉꯛꯄꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯗꯕꯅꯤ." ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯪꯂꯦꯝ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯅꯥꯁꯨ ꯃꯁꯥꯗ ꯈꯔ ꯈꯔ ꯀꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯃꯪ ꯃꯍꯥꯗꯁꯨ ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯒꯤ ꯁꯛꯐꯝ ꯂꯧꯔꯒ ꯅꯨꯄꯤ ꯑꯃꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯥꯕꯨ ꯌꯥꯟꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯅꯥ ꯑꯍꯤꯡ ꯇꯨꯝꯕ ꯀꯤꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯃꯪꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯎꯗꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯔꯦꯁꯃꯤꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗꯒꯤ ꯔꯤꯌꯥꯅ ꯃꯆꯦꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯦꯁꯃꯤꯁꯨ ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯌꯥꯗꯤ ꯃꯆꯦꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯃꯤꯅ, "ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ, "ꯔꯤꯌꯥ, ꯂꯥꯛꯑꯣ, ꯀꯤꯗ꯭ꯔꯣ ꯅꯪꯅ ꯑꯗꯨꯗ ꯆꯪꯉꯤꯗꯣ?" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯤꯌꯥꯗꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯃꯆꯦꯗ, "ꯏꯆꯦ, ꯅꯪ ꯉꯥꯎꯔꯕꯣ? ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯨꯝꯗ ꯆꯪꯉꯛꯑꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯔꯦꯁꯃꯤꯗꯤ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯔꯤꯌꯥ ꯑꯗꯨꯕꯨ ꯀꯤꯅ ꯀꯤꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯤꯌꯥ ꯑꯗꯨꯗꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯏꯆꯟꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯩꯅ ꯆꯥꯛꯊꯦꯛꯄ ꯁꯛꯐꯝ ꯑꯃ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯁꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯃꯤꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯇꯝ ꯑꯃꯗ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯧꯔꯤ ꯌꯥꯟꯁꯤꯟꯈꯤꯕ ꯎ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯏꯁꯩ ꯁꯛ ꯁꯛꯇꯨꯅ ꯊꯣꯔꯛꯈꯤ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯗꯨꯅ ꯔꯦꯁꯃꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡꯀꯠꯇꯨꯅ ꯆꯦꯜꯂꯛꯈꯤ ꯌꯨꯝ ꯃꯅꯨꯡ ꯇꯝꯅ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯊꯣꯡꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯏꯆꯦ, ꯍꯟꯗꯛ ꯃꯔꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ? ꯌꯥꯔꯔꯣꯏ, ꯀꯥꯟꯅꯗꯦ꯫ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯨꯝ ꯑꯁꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯀꯦꯔꯥ? ꯀꯔꯤꯅꯣꯃ ꯇꯧ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯍꯌꯦꯡꯃꯛ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯔꯦꯁꯃꯤ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯀꯟꯅ ꯅꯣꯛꯂꯛꯈꯤ ꯕꯤꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ꯫
Aduga puklaung haugalakduna mama binada chetna konsenduna amuk kapami. Ima ai yamna kire haiduna. Asumna ahing adu makhoi amata tumamde. Nonganba ngaiduna leirami. Aduga nong hek nganbaga yaimana masibu puduna maiba mu unahalami. Maiba duna bina lakpa hek ubada masada tu songki. Aduga akiba pakatpa masu poki. Matamadu da yaimana macege yumda thoiba thodok pumba maiba duda wari tamduna khangalami. Madudagi maiba duna sapu ahingba ama puthokduna sapu ahingba dugi manungda usan maira kaktuna mamit usanduna laigi dhyan tawrami. Matamadu da binagi yumda leiriba isangi thawai adu maiba dugi mamita sangsang thoraki. Aduga maiba duda isangi thawaina kihan khanganba tawba hawraki. Madudagi maiba adu mamit khangpang pang thorokduna yaimada sumna hairami. Ibung masigi thabag asidi ai khut thaba ngamaro nakhoi atopa akhang aheyama tanaruro hairaki. Wafam aduda binana maiba duda sumna hairami. Oza maiba kaidawba yawre aigi yum asida hojik oiribasi karino amukta haibiyo hairami. Maduda maiba duna sumna hairaki. Si khraba thawai ani nangi yum maduda nakhoi bu question senaduna leiri. Maduna nakhoi atopa akhang aheyama tanaro hairaki. Matam maduda bina bab tarami. Si khraba thawai hairibasi isangi mama masagi thawai ni haibasi. Madudagi bina maiba duda chatlage hairamduna yaimaga thoraki. Adubu maiba duna aroibo oina makhoida sumna hairaki. Nakhoina thawai ani adubu yum madudagi tantoke hairabadi ai maiba amagi leifam taki. Mafam adu chingi mafamni maiba dusu kabuigi maibani. Nakhoi maiba du tano hairaki. Matam aduda yaimada maseda sumna hairami. Iche ngasidi mafam adu chatpa ngamoi hayeng kona chatsi hairami. Asumna makhoi yumda halaki. Adubu numit adugi numidangda yaimana tumlingai Resmi yaimagi kada changaki. Aduga Resmina yaimada sumna hairami. Karigino nangna imagi mateng panglibadi haiduna. Matam aduda yaimadi pungak ngaki. Aduga masibu kaurami. Iche nasanupisi karino matawre aigi kada amukta lao haiduna. Matam aduda bina yaimagi kada changnaba tawrami. Adubu yaimagi kadu masa matomda thonglon selaki. Aduga Resmina thang ama puthoroktuna yaimabu thang aduna thinnaba yaimagi manak tamna senselaki. Matam aduda yaimasu Resmiga kanna muknarami. Adubu kona thangdadi Resmina yaimabu thang aduna thinduna hatoki. Mapanda su manglenga binaga thong adubu nangkhwainaba kanna hotnarami. Adubu masa matomda thong adu hangtokjaraki. Adugu manungda Resmina makhuta thang ama paiduna yaimabu thang aduna hanjan thinduna leirami. Aduga binada Resmina akiba khonjel amada asumna hairaki. Haujikti nakhoibu lemna mata thararu. Aigi sanupibu nakhoina minungsi leitena hatpikiba. Aibuna numidangda ikauri chara masibu metuna hatokpiba. Haujikti nakhoigi matam lagle hairaki. Maduda manglemna sumna hairaki. Madu oirabadi aigi isagi haksangda sangiba thawai nang aigi hanigi lehau natra haiduna. Maduda thawai adu noglaki. Aduga sumna khumaki. Mani ai nangi hanigi lehauni. Phatraba nangi nupi atombi asigi wa induna aibusu nangna minungsi yaudana hatpikibani. Aduga mara leijadraba isa nupi busu nakhoina otpi naibiraga hatpikibani. Yengu nangi tungda kana legi yengu hairaki. Madudagi binaga manglengwa tung onthoktuna yengami. Maduda Riya makhoigi tungda thang ama paiduna leptuna leirami. Aduga Resmigi haksangda sangiba lehaugi thawai aduna manglemda sumna hairaki. Yengu hojik Riyagi haksangda sangiba thawai asina aigi sanupi isangi thawai. Hojik nangna thawai ani de kanba ngamgani. Kariguma nangna phatraba nangi nupi atombi asibu aingonda tawkhiba adugumna mahakpusu hatpa ngamlagadi nangi nasa anigi thawai asi thadokpiramge hairaki. Wafam aduda manglemsu hanadagi binabu laman khunge khanbana wafam adu mangondadi aruba haibadu oiramde. Maduna thang adubu lauduna binabu hanaba manglemna bina tamna changselaki. Matam aduda binasu araiba nupidi nati. Maduna karaidagino khangdaba thang ama puthoroktuna thang aduna manglemda hana thilami. Madudagi manglemsu mana pairiba thang aduna binada amuk thinjalami. Asumna mabani thang aduna amana amabu thinaduna mafam aduda binaga manglengwa aroiba oiki. Masigi matungdagidi lehaugi thawaina Resmiga Riyaga su halasi haiduna isangi thawaida hairami. Adubu isandi afaba thawai ama oibana mamagi thawaida sumna hairami. Ima
ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯍꯟꯕꯤꯔꯁꯤ, ꯃꯈꯣꯏꯅ ꯌꯨꯝꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯖꯍꯧꯔꯁꯅꯨ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯂꯩꯍꯥꯎꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯗꯨꯅ ꯔꯦꯁꯃꯤꯒ ꯔꯤꯌꯥꯒꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 5 ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯀꯦꯁꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯏꯆꯟꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯀꯦꯁꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯆꯟꯒꯤ ꯊꯋꯥꯏ ꯅꯧꯅ ꯔꯥꯀꯦꯁꯀꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫